Uibe yadaba, jin setpe yadaba, nupina cycle thoba yadaba, nokpe yadaba. Sigma North Korea gi yam jugo chadaba rules. Mi amoine hingbagi hak yam satina matpiba tu hatpibagi sigma rules sing maramdai khoi loina khangle tare. Sigumba Misam Prajadi like Shadana Ministers Officers in Pauni Hingbada Yam Satina Kudung Tinai Oidava Rules Singasi Sum Sagun Naraga Hingba Pam Dabadagi Sirasi Changa Chang Haiduna Matwai Kubak the Hapaga Chenthoraknaba North Korean Makoi Kara Lady. We are starving, and hunger means death in North Korea. Aduna DSCG ngasigi videos dagi Norokumbali box dagi Chenthorakkiba mai pangna Chenthorakkiba makoi kharana phongdorkiba matung inna yam sathina budi kudong thiningai oiba North Korea dagi Chenthoraknabagi pambai lambel upai taret khangminasi. The word love has only one meaning: love for the dear leader. Masing ama border lalaga South Korea da Chenchenba. Technically, Laivak Anisi Huziksu, Lan Suknaribgumbani. Adabu, Masi Oidunasu, South Korea Nadi, Haying Tung the Laivak Anisi, Amukhana Pinchin Navaki, Plan, Yat Lepaktri. Sigi Plan Sigi Saruk Ama Wina, North Korea the Chancellor Pamui Kuding, South Korean Nagarik Ama Win Bibagi, Jab Jaba Huk Bibiba, Makui Bungak Sengani Haibagi, Special Law Power Lady. Lo Sigi Matumina Chancellor pa North Korean Sing, Moiki Punsidu, Anuba Mong Amada Hingjaba Yanavagi, Darkaro Iba Pochang, Resources, Luina Bibi. Adubune, Problem Amadi Lady. Kilometer, Jamaga Marifutara Hundo Shangba, Problem ni, the Demilitarized Zone, Asambida, DMG. Hello friends, ngasidi PSC amadi Syria Eki official partner oiba 1xbet kobo. Staged on the cricket football tennis live match yengaga sina 20 sina poni hype the predict biraga iPhone left off amadi sale gi manamatum kia PDP FSG matang da haijarumge samsamna kanana 20 hype guest torga sale amadi makal matil manasing thoyu hypeni register tobuda sigi promo code sina biraga adung ahan deposit rupees 66,000 fau phangbi yabagi khudong chaba piri adomna thuruk sale adasu Paytm bank crypto amadi PayPal na Dagi, Irai line of Tokusu Yahali, Master 24/7, customer support to Tumli, interest living, pin commentagi link from Bigani Natraga, Google the 1xbet Hina Tiraga Yam line restart to Busud Miyagani, promo code Siznabako Vigano, Yam Nungaini Yingbu, Nungaina Toibu. DMG Masilan Kapnava Safanava, Yam Ningtina Simsilvadumba, Malemgi Quadi Kudong Tiningai Oiba, Border Singi Manunda, Amani, DMG. May Jingbi electric symbol sing, Sigum Vasantri Tanava, Awang Bipos, artillery, tanks amadi, Nak Yeta, Kulai Bible Lami, La Kimatagna Punkun Mari, Nak Tuna Lady Bani. Aduga Leva Anisigi, Taina Famda, Kilometer Mari Partner, Neutral Win Ladyva, Aquina Buffer Zone, Hina Kangliva Mapamasdi, Lan Mission Nakli the Kucha Chatuna, Youngshil Livani. Kana Gumana Yam Hishina, Lan Mission Si Ulawdabida, Mapamsi Yoshilap Targasu, Magi Pambum Jumba, Mihul Kapadi Lui Kiroi. Madam di Master Pumibelin Minasi Makal Makal, Puna, La Contraromni. Ho ho, Jalo Jalo, Ishumle Horagiko. Good luck. Masi Kangna Kangna, Lambels the Chenthoraknaba Hunurvasing, Bubong Bubong Hina Pokadaga Yambasi, Natraga Parkivana Hecta Hali. Adubu sigi o chong song haribun pasdi DMG dagi hingna Chenthorakki. Matamdu 2017 ni sigi magi mapasu rank wangba military officer amoiba lanmi isna Kim-jong-un na khwaidagi sawgadaba thabak ado mana tawki. Madudi mana car ama yam yang na thokturuptuna DMG lalaga South Korea da Chenchenaba honarakhi. Tungdagi nongmay guli nipu hina kapsunduna mabu tanakhi. Gari day hek Chenthorakpaga ma animba jekpal namdagi chongchin giduna South Korean side ta tasankhi. Pakatpina sok jatuna ma kudakta wantharami. Adu South Korean lanmising na mabu matam chan urakpadagi lokat pirakhi asumna mahimki. Mana lanmi oiramba plus car mathong ngambai ke padu leramba plus madaw su yabai mana DMG dagi hingna Chenthorakibani
Kashu oidaba micham amadadi asumna border phawraga chenthokiba haibasmukti yam sathina kudong thiningai oigani. North Koreadei Chenthoraknabagi anisuba lambel isingi lambel samudra. Songi Yellow Sea, Songi Sea of Japan. Samudra anisigi manungdagi amagi khongbalbu yongnabu hondokhragadi yari kaino haina khanbiba soidani yawbirongani. Adubu potsi luri simplify hekta tawba yaroi. Khongbal sing asigi paringsi electric pal sangtrong sangna khai. Aduga khangjin biu North Korean praja ayamba pattatna lairaba ngaktani kadaidagi selna moi sigumba engine panbi hi leidori. Misam singna thaunariba haibabu khongna otpi madi nongna honbisina ayambani. Aduga sigi North Korea gi khwai nongchup thangba samudra khongbansdagi South Korea tan holaktoisina yamdrabada kilometer 34 ni adusu masing masun naiba ithak irei lakta. Engine panbi hi imdagi thawdorokpani khalasi masdasu dasadi kaishu kokhiroi. Maramdi sigi lambilsi North Korean Navy nasu yam ningthina khangbana mashu koithau thoraga ngahleita senaraga dum lei. Adudi moi oknadanaba awang maikei shwaistagi amuk thawdoragana kamdoba. Sidi thordongna kandradi yadong mandebu maramdi nangna safaba mafum yongnabgidamak tangai phadana yamdrabda thawdoisi kilometer 400 kunlomni. Aduga simasu kaubiganu maikei shalai khangnabu khulai yawdabi aduga nongjungsa khangnaba khulai equipment amata yawdana tarak samudrada hi honba haibasisu Kim Jong Un dagi tadana tumak kudong thiningai oiribani. Akan menungsit ithakipom laklaga hanai mafam North Korea da dum humjilamba or China rom da humjilambusu kongai da yawki. China da humjilambu di fare kaino North Korea bu natradi yare kaino hoine he oida oiniko. Malemda North Korea gi michang irei litragasu yamlingna China sidi moigi ally ne. Aduna China da chancelapa North Korean sing moina refugee oina lobiroi. Hatok pikini natraga kaishum sangdama punsi supa namsin kini khangna pek toraga Kim Jong Un da mu Thazilak Doribane. North Koreadei Chenthoraknaba Humsuba Lambel Border Makada Hutba Leinungi Lambel DMG Makada Leinung Lambel Macha Ani Lei Haibasi 1970s Matamda North Korean Prajasingna Kabuk Sabuk Khangnaraki. Leinung Lambel si Masi Ani Kaktanati Humsuba Amasu Lady Haina 1978 Mai Pangna Chenthoraknaba Pa Amana Amuksu Phungduraki. Sigi Humsuba Leinung Lambelsdagi phawdurukpa matamdadi South Korea gi konung Seoul yogdaba suknagi kilometer 9 khakta ngairamle haina mana makha taki. Sigumba keku phungakraba Leinung Lambelsing ase hojikti santri loina tahankhre hairi. Adubu North Korean prajasingnadi sigumba Leinung Lambelsi kunlom leiram khini haina asa tongnari. Moishilanda longnam tawyanaba phutkiba oigani hainasu phungdoknari.